ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯄꯥꯅꯅꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯣꯖꯥ ꯁꯥꯖꯧ ꯇꯦꯡꯂꯩꯅ ꯃꯤꯌꯥꯝꯗ ꯁꯩꯔꯦꯡ ꯑꯃ ꯐꯣꯡꯗꯣꯛꯅꯕꯤꯅꯕ ꯁꯥꯖꯧ ꯇꯦꯡꯂꯩꯕꯨ ꯊꯤꯅꯖꯒꯦ ꯁꯥꯖꯧꯅ ꯁꯩꯔꯦꯡ ꯑꯝꯇ ꯄꯥꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯃꯌꯥꯏ ꯇꯝꯕꯜꯂꯨꯕꯤꯔꯤꯕ ꯑꯃꯗꯤ ꯁꯩꯗꯤꯟꯅꯕꯗ ꯌꯥꯎꯕꯤꯔꯤꯕ ꯑꯁꯩꯕ ꯑꯁꯩꯕꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯔꯤꯕ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅ ꯎꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯃꯤꯡ ꯊꯃꯣꯏꯗ ꯆꯠꯂꯤꯕ ꯃꯩꯁꯤ ꯇꯤꯟꯁꯤꯟꯕ ꯍꯩꯇꯕ ꯈꯥꯏꯗꯣꯛꯄ ꯄꯥꯝꯕꯁꯤꯡ ꯊꯅꯨꯡꯗꯩ ꯍꯣꯟꯗꯣꯔꯛꯄ ꯑꯁꯥꯕ ꯅꯤꯡꯁꯥꯅ ꯆꯥꯛꯂꯕꯗ ꯈꯥꯝꯕꯤ ꯃꯩꯍꯧꯅ ꯃꯥꯂꯦꯝꯁꯤꯗ ꯆꯠꯂꯤ ꯌꯦꯡꯊꯤꯅ ꯂꯩꯀꯔꯛ ꯃꯁꯤꯡ ꯅꯥꯏꯗ ꯇꯤꯟꯁꯤꯟꯕ ꯍꯩꯇꯕ ꯈꯥꯏꯗꯣꯛꯄ ꯄꯥꯝꯕꯁꯤꯡꯒꯤ ꯊꯅꯨꯡꯗꯩ ꯍꯣꯟꯗꯣꯔꯛꯄ ꯑꯁꯥꯕ ꯅꯤꯡꯁꯥꯅ ꯆꯥꯛꯂꯕꯗ ꯈꯥꯝꯕꯤ ꯃꯩꯍꯧꯅ ꯃꯥꯂꯦꯝꯁꯤꯗ ꯆꯠꯂꯤ ꯌꯦꯡꯊꯤꯅ ꯂꯩꯀꯔꯛ ꯃꯁꯤꯡ ꯅꯥꯏ ꯂꯦꯞꯈ꯭ꯔꯕꯗꯤ ꯆꯦꯟ ꯃꯤꯠꯌꯦꯡ ꯁꯥꯟꯗꯕꯁꯤꯡꯒꯤ ꯂꯥꯟꯕꯟꯒꯤ ꯄꯤꯛꯂ ꯀꯥꯈꯨꯅꯨꯡꯗꯩ ꯂꯥꯎꯔꯤ ꯃꯁꯤ ꯏꯔꯩꯄꯥꯛꯅꯤ ꯑꯩꯒꯤ ꯄꯨꯛꯅꯐꯝꯅꯤ ꯏꯃꯥ ꯀꯔꯥꯝ ꯆꯥꯎꯕꯁꯤꯡꯒꯤ ꯍꯨ ꯇꯩꯕ ꯃꯩꯒꯤ ꯇꯦꯟ ꯂꯩꯔꯦ ꯂꯤꯔꯤ ꯇꯦꯡꯒꯥꯊꯣꯡ ꯅꯪꯕꯨ ꯀꯥꯞꯀꯗꯕꯩ ꯇꯤꯟꯁꯤꯟꯕ ꯇꯥꯗ꯭ꯔꯕ ꯑꯪꯀ ꯀꯛꯊꯠꯄ ꯏꯁꯩꯁꯤꯡꯅ ꯅꯟꯁꯤꯜꯂꯛꯂꯤ ꯏꯊꯛꯇ ꯄꯨꯡꯉꯝꯗ ꯄꯣꯠꯂꯨꯝꯅ ꯊꯥꯕꯜꯗ ꯃꯩꯁꯥ ꯐꯥꯎꯔ ꯑꯍꯤꯡꯁꯤꯗ ꯀꯔꯤ ꯈꯜꯂꯤ ꯃꯔꯨꯞ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯏꯁꯤꯡꯅ ꯅꯝꯈꯥꯏꯗꯨꯅ ꯆꯦꯜꯂꯤꯕ ꯄꯨꯟꯁꯤꯟꯕ ꯌꯥꯗ ꯂꯩꯔꯥꯏ ꯑꯅꯤꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯈꯧꯒꯪꯂ ꯊꯥꯃꯣꯏꯅ ꯊꯛꯄꯁꯨ ꯌꯥꯗ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯏꯔꯦꯟ ꯄꯨꯡꯒꯤ ꯏꯊꯛꯁꯤꯡ ꯌꯦꯡꯅ ꯃꯤꯍꯧꯗ꯭ꯔꯦ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯑꯣꯏꯅꯤꯡꯂꯦ ꯑꯩꯗꯤ ꯌꯦꯇꯨꯝ ꯑꯣꯏꯅ ꯂꯦꯡꯂꯒ ꯅꯥꯄꯗ ꯀꯤꯁꯤ ꯌꯥꯎꯗ ꯂꯪꯅ ꯇꯥꯏꯁꯤꯟꯅꯕ ꯊꯃꯣꯏꯗ ꯆꯠꯂꯤꯕ ꯁꯧꯕꯗ ꯃꯃꯤꯁꯤꯡ ꯇꯥꯏꯁꯤꯟꯅꯕ ꯊꯃꯣꯏꯗ ꯆꯠꯂꯤꯕ ꯁꯧꯕꯗ ꯃꯃꯤꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯩꯗ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯔꯒ ꯄꯥꯃꯤꯟꯅꯔꯤꯕ ꯁꯩꯔꯦꯡ ꯄꯨꯝꯅꯃꯛꯀꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯣꯖꯥꯅ ꯁꯨꯝꯕ ꯃꯐꯝꯁꯤꯗꯩꯗ ꯁꯩꯔꯦꯡ ꯐꯖꯔꯕ ꯑꯃ ꯂꯥꯟꯊꯣꯛꯄꯤꯈꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯄꯨꯈ꯭ꯔꯝꯕꯝ ꯅꯣꯅꯤ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏ ꯑꯩꯗꯤ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯇꯥꯏ ꯑꯗꯣ ꯑꯣꯖꯥ ꯉꯁꯥꯏ ꯁꯛ ꯑꯝꯇ ꯇꯥꯍꯟꯖꯅꯤꯡꯕꯅꯤ ꯍꯧꯖꯤꯛ ꯇꯥꯟꯖꯥ ꯑꯃ ꯑꯩ ꯄꯤꯖꯒꯦ